Assalamualaikum. Aikoi ngasi si aikoi yatim khana irong pa madrasa da lakpani. Mayam hujik 1-5-10 to habagi na aikoi na handagi mayam da ngasi si am to si na khana gi bidu adugi square feet su aikoi wa thoe. Aduga angang sing sigi su ji maruina mompak tistara gu madarka lai silinau sing na ingonda item sing awat pa su na haibiro haibadu mompak tistara wali kana gumba pining bale di pibi bayagani. Aduga dress oina makoi angang kuntrain thoigi kana gumana pinning bayaw di full dress hayo tarek pajama kuta ani si adu pibi bayagani tongan ba ingonda harak pasing do aina sum panjara bani aduga larik sing so dum nurani kaida gumba pinning bayaw di dum pibi bayagani aduga atai di dikoigi madrasa gi square feet singani aduga ikoigi juji sanga do si wal like lakuma sangakani adu nearly obi ay adu yodo bayai adu mai changa ni sigi foot square feet singani sigi ikoi dhalai hata re 1-5-10 thabada aduna mayamna ikoi ngasi laksaraga ngasi unari si tasena mafam sigi area si kyam saw no ju on balaksabani aduna ikoi gi huji maru oina mayamna pangak pada khara amsu yore adu sinadi yaroi aduna ikoi gi lairiba aigi nusiraba maru mapang amadi VIP sing aduga sarem ikoi musalman bahayo singna angam mateng athubada tawraga ikoi thabose hudoknaba honajarake. Assalamualaikum ikoi madrasa gi huji ikoi 1-5-10 thagane na hariba makha da thagane do sini magi total foot square feet si lising ani ga khara hele sigi makha sini 1-5-10 thajagane to si angang ching laik pa basi sida yamno full thokpa gi haibadu mayam huji ikoi gi square feet ke to thokna bani ko to sina mayam tumpham ni sisu yam inkhalam gani aduna sigi singini do hoje ga koi gi toilet si ma khaktang oiba si khaktang ni hujik lai ba toilet si angang sing hujik lai si ma khaktang oiba thonglang maram cha da na leiba duga ande uju khana ji to sini sumai semi sini huji si sing si loina khra sembi ga daba si uju khana ni si to toris